Manipur News channel mayam marui pau khara pijuri ahanbada Kuki singna gampify the National Highway tangkai thingjilaga saramba bangker sing thugaikhre matam sana Kuki singna Impal West District ki Kangla Tongbi amadi Kangpobi District ki lonaba gampify the National Highway tangkai thingjilaga saramba bangker sing asi ayuk masing yamlaba security force singna thugaikhre security force sing ki thabak thoramda athing pirakpa Kuki village volunteer ni haiba miyoi taruk security force na phajan khre haire Lan asi hek horokpadagi Impal Dimapur lambigi gampify mapada Kuki singna bangker kya sajanduna thamlakhibani hariba bangker sing asi lokthoknaraba lenga amadi security force singna mamangdasu kyarak hanna hotnaduna lakhibani adubu ikhang khawdana ngasi ayuk pung mangarom tarakpada masing yamlaba security force sing laktuna bangker sing adu thugaiba hoki bangker thugaiba horakpada gampify khulgi khunja sing amadi Kuki village volunteer ni haiba khara thololaga bangker thugaiba yaroi haiduna irang horaki security force ki maikaidagisu national highway gi lambi nakalda war zone ki maongda bangker sajanduna lambi tatok chachinda khudongchadaba thonba yaroi karigamba security force ki thabak thoramda apanba piraklabadi chapchana thenagani haina khangchi security force na hanjan section 1 thamlaba phawada lam henduna security force ki thabak thoramda ayat apan pirakpudagi Kuki village volunteer ni haiba miyoi taruk security force na phajanki faraba Kuki village volunteer sing adudi west Tungpaijang village Kangpokpidagi Jangkhonglang guite ST Cholongphai village dagi Jangkhonghau Chongloi lower Khengchang Helen Lang Chongloi Poljang New Kaithelmanbidagi Kamillang Chongloi Modjang village Sapramena dagi Jangchinglen Haukip amadi Gampify village dagi Luminthang Lufeini hai Kuki zo furupna India government da thamliba demand sing phanglaba khaktada Khutlai thadokani Kuki zo furupna government of India da thamkiba demand sing phanglaba matam khaktada Khutlai thadokani haina Kuki zo village volunteer coordinating committee gi maikaidagi phongtorokli agency gi phangba paw amagi matung ina Manipur amadi tribal sing mausagum tangdu leitana amadi safana leinaba mathau taba khongthang lokhatpiu haina Kuki zo village volunteer coordinating committee na India lengak da taksan khre hairi Kuki zo village volunteer coordinating committee gi maikaidagi phongdorakpada kumja soklachingani kulumdoidagi May 3 dagi chatharaliba irang asina state sponsor tawba group kharana Kuki zo purupta atat akham leitana toina attack kya chatharaki maduda lengak asina makhoibu ningthina ngak sinbidabadagi makoi masa ngaktok chanabidamakta tangai phadana Khutlai paikhibani irang ase laksanabidamakta Loniyada maongda pairiba Khutlai sing pikhatlaknaba governor Ajay Kumar Balana khankhiba adu Kuki village volunteer singi oinadi Kuki purupna India lengakta thamkiba tongan demand mari adu thapakta onthoklaba khaktada oithokani makoina taliba demand sing adudi Kuki zona kundaba afam singi tokhaiba lengak thamba Kuki zona namna kundaba afam singdagi Manipur police loktokpa maitei group singna lut tokhiba Khutlai sing cherenda tohanba amadi Kuki zo village volunteer singda legal protection piba asina singba ni hairi masing yamlaba Khutlai sing 80 na thingkalakhre Manipur governor Ajay Kumar Balana thasigi kunda ain kaina pairiba Khutlai sing numit 3 gi manungda mai leinaba police station singda thingkalakadabani haiba khangankhiba numit adu ngarang loikhriba matung asi yamna thajada maongda arambai tengoloi singna makoina pairamba masing yamlaba kuju Khutlai sing maira paibisinga loinana ngasi numit yungba matung first MR battalion da thingkalakre hairi panbayai Manipur irang asi horakpa matamda Manipur police ki armory dagi masing yamlaba Khutlai sing masakangdaba miyoi singna overpower tawdana lakpagi thodokta mai leinana police station singda hiram asiga mai leinana FIR register tawba lekhrabani amaromda Manipur state da lengak pairamba BJP gi chief minister N Birena resign tokhraba matung central government na Manipur state asida tha asigi tarawmdagi hauna president rule thamduna Manipuri governor da state asigi executive head oina hek thau puba haukibaga thokliba irang asiga loisanaba amadi state asida santi hajalaknabagi khongthang ama oina Manipur police ki armory dagi lakhiba kuchu Khutlai sing amadi ain kaina village volunteer singna pairiba Khutlai sing numit 3 gi manungda thingkalaknaba akanba mafam sing thamkhibani poktaba mapana phubada machanapa leikhidre tha asigi kunmathoi da Impal East district ki Lamlai police station na konba nongada makha lekaida poktaba mapana phubada machanapa leikhidre hairi lekhidra machanapa adu mamingna bile sei 53 kawi hairi amaromda macha hatkibagi asuma wayal pibiu haina apokpi mamana mai lenaba authority gi puning chinselari
ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯒꯥꯃꯄꯥꯜ ꯀꯪꯖꯥꯕꯤ ꯂꯩꯔꯛꯇ ꯂꯩꯕ ꯚꯤꯂꯦꯒꯤ ꯑꯄꯣꯛꯄꯤ ꯑꯔꯤꯕꯝ ꯁꯣꯃꯤ ꯆꯍꯤ 92ꯒꯤ ꯃꯄꯥꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯣꯃꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯥꯛ ꯍꯥꯟꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯁꯃꯤꯔ ꯗꯠꯇ ꯀꯧꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯇꯨꯡꯗ ꯍꯥꯟꯅꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯅꯨꯄꯥ ꯑꯗꯨ ꯈꯥꯏꯅꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯀꯨꯝꯖꯥ ꯁꯣꯛ 2014ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯅꯣꯉꯥꯗꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯀꯤꯔꯟꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯈꯤ꯫ ꯇꯨꯡꯗ ꯀꯤꯔꯟꯅ ꯁꯣꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯑꯣꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ 20ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯤꯔꯟꯅ ꯕꯤꯂꯤꯕꯨ ꯃꯀꯣꯛꯇ ꯐꯨꯕꯗ ꯁꯣꯛꯄꯗꯒꯤ ꯁꯣꯋꯥꯡꯕꯨꯡ PHCꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯃꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯗ ꯕꯤꯂꯤꯒꯤ ꯐꯤꯚꯝ ꯐꯆꯜꯂꯛꯇꯕꯗꯒꯤ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯇꯨꯡꯗ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯃꯄꯥꯝꯂꯣꯝꯗ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯍꯟꯈꯤꯗꯦ꯫ ꯃꯄꯥꯝꯒꯤ ꯃꯤꯅ ꯄꯥꯎ ꯑꯁꯤ ꯇꯥꯅꯔꯛꯄꯗꯒꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯊꯥ ꯑꯁꯤꯒꯤ 12ꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯥꯠꯄꯗ ꯃꯁꯥꯅꯁꯨ ꯌꯥꯔꯦ ꯍꯥꯏꯖꯔꯕ ꯀꯤꯔꯟꯕꯨ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯃꯤꯟꯅꯁꯤ꯫